Go to Hills ki saruk ama oina ngasi Kamjong District Headquarter da miyam bi mifam pangthokpaga loinana State Cabinet ki mifam phamkhrai. District asigi tongan ba mafam sing da paikhaliba chakhothorang ki thabak sing apiba matam ki manungda loisina ba honagani. Miyam Rajniti wala singna chakhothorang ki thabak da hunnabagi mahutta hena fagat hanaba tathok tasin tawminasi. Makhata na lemhoriba chingi district sing da su Cabinet mifam pangthokigani haina Chief Minister N Biren haikrai. Manipuri final electoral roll lisini kunmathoi ngasi joint CEO na phongkhrai. Lakliba January kunmanga da pangthokadoriba National Voters Day numita laibak sinba thungna QR code yawba e-epic card launch tawragani haina CEO Manipur Ramananda nongmai kapam na haikrai. Wafam asing asi Lamphilpat Gambeles Rota laiba CEO gi office ta pangthokiba pau gi mifam amada haikibani. Ngasi phong liba final epic electoral roll asi chahi asigi January gi tang ama fawi gi manungda fangba record ki matung ina phong bani. COVID-19 na malem ki laibak sengda sian kiba punba masing lag 18,035 ga chani ga humdra humdoi yokrai. Haujik fawbada laichot asina sokhan kiba missing su crore mapan la kuntra mathoi lising yang khaini pan ga chamga ga nifu taret yore. India da su miyoi lakama lising yang khai mathoi ga chamapan ga tara nipan laichot asidagi laikhidrai. Laiba asida laichot asina sohan kiba punba masing na crore ama lak manga lising kuntaret ka chatru kamari fuhumdoi hen khrai. Sokhan kiba punba miyoi gi manungda crore ama lakama lising Humfuni thoi ga chatre ka kuntra ni pandi laicha dasadagi fagalakpadagi dichar sokrai. Manipur University gi School of Education asanduna Research and Publication Ethics haiba hiramda numit ini chupna chathagadaba National Workshop ngasi Kanchipur da leiba MU gi Centenary Hall da hodokrai. Tuan ba hiram singda chakholakpagi matung ina research scholar singna ano ba technology gi khudongchaba lauraga copy paste ki hainabida Chatkibadagi researcher ama oibada masagi integrity gi thak asum hantarakli haina MU gi Vice Chancellor in charge Professor Amar Yumnam na haikrai. Reverse osmosis RO water purifier, LED TP, LED light bulb, global poisoning system, GPS tracker amadi COVID-19 laichat manungda hand sanitizer dispenser mai pak na puthokraba matung ngasi BioRace Venture Private Limited na lamdam masada sazaba room heater amadi geyser ngasi ahanbo ina launch tokrai. Sahitya Seba Samiti Kakching Manipur na sinduna Samiti asigi yangkai marishuba mapokomon thauram pangthokpaga loinana Sahitya Seba Samiti Kakching Manipur na chahi khudingi ai bai bisingbu ikai khumnaba piba khori rol mana ngasi lanthokrai. Salin Digital amasung NR Media ni na COVID-19 laichat ki matangda leptana chatharakpa miyambu wakhal tahanbagi sarukama oina ngasi Imphal East District ki Lamlai AC ki manung chunba Nongdam Bazar da wakhal taminabagi thoram ama pangthokrai. Thoram aduda COVID-19 laichat asi karino karamna sandoi amadi masidagi ngakthoknaba kari section thorang lokhatkani haibagi matangda saruk yakhiba miyamda sandokna takhi. Atmanirbhar Bharat Thausil hena mapung fahanaba amasung defense ki lamda mapangal kanba leba ama oinaba Indiana masana sajaba machine pistol asmi puthokrai. Israel na puthokpa UZ ga manaba meter chamagi firing range leba pistol asi Indian Army amasung DRDO na puna puthokpani.